Handak February Russia na Ukraine da landa sin hek hawkhibadagi mayamgi wakhalda laikhribasi lansi asum chawthoraktuna ahum suba Laanjao thokhanlakladra haiba asine hana mamangda su hijackre Ukraine Russia ani khaktagi marakta soknaba lan asidagi malem Laanjao oirakpagi oithokpasine me hawjik fawgi oina NATO amadi makhoigi ally singna tungdagi Ukraine bu kholai pisilakpa tengbang selakpasina taba atopa mawongda Russia ga hakthengna na khuthoknaba leitre NATO na lansi de yausilaktaribase Karigumba Russia na NATO ge member oiba Leibaak amabu attack tawraklaba matam khaktada oigani expert sing na kuina digi warning tawduna lakle madude NATO gi nongpok matai da leiba Leibaak sing da lanse karigumba sandokpa taragadi alliance na military ge oiba mongda khut soidana halaktaba yar oi ngahan Leibaak pokpa numit Poland Ukraine lonaba Poland gi khungang amada misal ta silakpagi thodok amakhak thokhi Leibaak thiba thodok asida longmi ani sikhi Pausi ahan hek tholakpa matamdade Russia na saba misal sing NATO member Leibaak Poland lansina paisilakpadagi thokpane Russia amadi military alliance ani sigi marakta khut thoknarakpa tare haidana yam kanna mi paiba poknakhi Russia ki defense ministry na di report sing asi aranbane lansibu hena chawthohanaba honarakpani haidana kanna yaningdaba phongdokhi numit kharani mamangdagi Russia na Ukraine gi power grid amade power infrastructure sing thugainaba attack manam tawsilakpane kapsilakliba yamlaba misal chama muktudagi masa ngakthok chanaba Ukraine nasu changsilakliba misal singdubu kapthakhi Poland gi khungangdu da tasilakhiba misimina thohankhriba misal sing adu Ukraine na kapthorakpa defense misal soidana tasilakpa oigani haidana Poland gi president na phongdorakle masi Leibaak thiba thodokni hairaduna mahaki Leibaak haidi Poland amade NATO ally sing Russia ga hakthengna balan tholakani hainarambadu Laanjao eraklani kinarambadu su handahanbikhi hawjik fawgidi misal adu Russian lanmina kamlakpani haibagi khudam leitre adubu Ukraine gi anti missile defense na sizinakhiba oiramba yai haibagi ingit singdi yamna lai haidana mahakna makha tarakhi Ukraine gi President Zelensky na di misal do Ukraine gi oiramloi hain hairagasu mahakna khalibadu lalambagi oithokpa lai yajaraduna investigation da Ukraine su yahalu Ukraine gi misal ni haibagi chapchaba evidence to pami haina haikhi NATO gi Secretary General Jens Stoltenberg na so preliminary analysis haidi ahan matangka ke oni yangsilubada Ukrainian misal na thonbani adubu mapung phaba investigation di chathakigani haina hairakle NATO bu Russia na thoina attack tawba natragana NATO ally amata da Russia na khut tharakani haibagi plan amata uba fangdre aduna NATO member amadubu attack tawraklagade pulap manana khut hangani haiba collective defense tawbagi tangkak tudi yaudri haibane misal si Ukraine ge oramba taragaso Poland da tasilkhibasi Russia da taina fam thoe maramdi makhoina Ukraine bu aranba mongda attack tawsilakpa aduna masanga thok chanaba hotnabada Leibaak thiba thodok si thokpani haire micham praja soknaba mai fanghandanaba civilian infrastructure power station power grid thugairak masanga thok chanaba hakpuna maklei haidana American Leibaak na su haire Poland gi khungang da thokhiba Pokhaikhre thodok matong NATO gi article 4 amadi article 5 ki matangda mayamna kanna nainarakle ngasidi article ani sina kari haire karamba kanda sizinnarakani haibana jingbasingdu khangminase Poland si Leibaak kuntrana semba North Atlantic Treaty Organization gi member country amane maram aduna Poland manungda military strike ama hekja tharaklagade Russia Ukraine lan sigi yamna maru oiba turning point ama oidoribane NATO Charter gi article number 4 gi matung ina asumna hai NATO member ama hektagi mot matung ina makhoi ama natraga ama gi ngamkhai kaiba maning makha tamba manghanba amade security sokpa yaba leire haina fauragadi member sing puna wa tanagane article sina member singi marakta wa ta thokta sin tawjanaba consultation mechanism ama pibi NATO masake website matung inaso yanaba ama puraktrngai mangoinana member sing masel wakhal phongdokpa amade e paw pithok pisin tawba yahali haire masi thokhaningdaba thodok military gi mukhainaba khatna chainaba khut thoknaba na chingba ngakthokpiba preventive diplomacy gi khutongchaba phangalle 1949 da NATO hek lingkhatkhibadagi ngasi faw article number 4 taretlak invoke tawkhre khwai ikon konbase Russia na Ukraine lanta silakpagi hek matung Poland Bulgaria Czech Republic Estonia Romania amadi Slovakia na NATO gi meeting pangthokna basijinda khibane article 4 sijinnaraga member sing act tawda yade habagi akanba ngak taba yadaba obligation amata leite
अदुबु मसीदा खनन नैनरबा मतुंग अपुनबा जॉइंट एक्शन लौरसी हाइदना वारोय तारकपदि याय खुदम अमा लौरसी 2015 टर्की सीरिया बॉर्डर दा मसा मथंता बॉम्ब पोखाइहलगा अटैक तौबगी थौदोक अमदा मी 30 हेना सीख्रबा मतुंग टर्की ना आर्टिकल 4 सिजिनखि मतमदुदा टर्किश लेंगाकना अटैक टुगी रेस्पॉन्स हनबदे सिजिनदौरिबा लौगदौरिबा खोंथांग सिंगदु नेटो एलाइ सिंगदसु करी करीनो हाइबदु ताकलंबा पामबगनी हाइखि मीटिंग अदु तौरबा मतुंग नॉर्थ एटलांटिक काउंसिल ना टर्की गी मायोक्ता चथरकपा अकी अखंगी थबक अदुबु यामना अकनबा मोंगदे यानिंगदे हाइना स्टेटमेंट थादोरखि अदुबु मसिगी मखा ताबा एक्शन अमतदी लौखतखिदे आर्टिकल 5 ना असुमना हाई यूरोप नत्रगना नॉर्थ अमेरिका गे अमा नत्रगना सिदगी हेनबा नेटो मेंबर सिंगदा खुदलाई सिजिनदुना अटैक तौरकलगदी मखोय पुमनमक्ते अटैक तौबनी हाइना लौगने मेंबर खुदिंगमकना दरकार ओइबा तौदबा यादबा खोंथांग सिंग लानमी सिजिनबा फाव यावना एक्शन लौबा याय मसी तौदुना नॉर्थ एटलांटिक की मफमबु सिक्योरिटी अमुक हन्ना पुबिरकपा अमदे ngakduna thamgani haina yanai खुदलाई सिजिनदुना खुद हनबगी अयाबसो आर्टिकल सिना पीरी अदुबो सिजिनरिबा वाही वतादी कुपथाना मयक सेंगबा हाइदो ओइदे अदुना आर्टिकल असिना अतोप एक्शन सिंग सुलखतपा याबगी मफम मरांग काइना थंबिरमे ngasi फाउ मसीगी आर्टिकल नंबर 5 कलेक्टिव डिफेंस क्लॉज अमुखक 2001 सितंबर अटैक मतुंग सिजिनखे मसीदगी नेटो लानमी सिंग अफगानिस्तान दा थजिनखिबने यूक्रेन सी नेटो मेंबर नत्ते अदुबो एलायंस सिदा यावनबा खोंथांग सिंग लौरखिबा अदुना रशियन प्रेसिडेंट व्लादिमीर पुतिन बु सावनखिबने फेब्रुअरी द रशिया ने यूक्रेन दा लंदा सिनखिबा असिना नेटो गी रेस्पॉन्स फोर्स मखोगी पुवारी दा इहान हानबा ओइना एक्टिवेट तवहनखि रेस्पॉन्स फोर्स असी तोंगान तोंगान बलेबा के लैकंग नोंथक समुद्रगी अमदे स्पेशल ऑपरेशन पर्सनल न सेंबा लानमी लिशिंग निफुरोम लेबा फोर्स अदुने पोलैंड मिसाल तासिलकपगी थौदोक असिना आर्टिकल 5 सिजिनरकपा याबगी ओइथोकपा याम नक्सल हलखि अदुबु मालेमगी लुचिंगबसिंगना इंथाना लौरकपा वारेपसिंगना यामना चाव डिजास्टर ngakthokhanखि जो बाइडेन नसु मिसाल दु रशिया न साबा ओइरमलोय हाइखिबदुबो रशिया न यामना चेक्सिनबा खोंथांगने यामना प्रोफेशनल ओइ हाइना थागलकले चाइना नसु मसिदे इन्वॉल्व ओइबा पार्टी खुदेंग तपना इंगना लैबियो हेना साथी हलकपा याबा थबकसिंग थोहनदनबा होटनगदबनी हाइखि हौजिक चथरिबा लान असे अमना थोकमथोकपा याबगी तांकक अदुदा लेते यूएस ऑफिशियल अमगी मतुंग इन्ना यूक्रेन हौजिबक लानसिंग अंबगी मोंग उदे हाइरे मरमदी यूक्रेन गी नोकपोक अमदी खा थंगबा सरुकसिंगदा रशिया गी लानमी यामना लेरे मिलिटरी सिजिनदुना रशियन ट्रूप्सिंग तांथोखिबा हाइबसे यामना लुबा थबक ओइखिने लाकदोरिबा चयोल अनी हुम सिददी करिसु ओइरोय होय रशियन आर्मी कोलैप्स तोखरबुदी ओइथोकने अदुबु मसिदी वारिगी वा खक्तनी हाइना महाकना हाइरे यूरोप की इंथमथासी फमजिनबमखै इंगमनिना टैक्टिकल ऑपरेशन तौरकपसु हौजिकति हंथरकले मसिना यासिनरकनबा होटनरकपा पॉलिटिकल सॉल्यूशन ओइना पुरकपगी ओइथोकपसु अमुक हेना वांखतहले ngasiगी wahang sidi yamna laiba amoina hangjage पोलैंड की कैपिटल मखोगी कोनुंगसी करी कवी हाइबिरमो